ꯑꯍꯥꯟꯕꯃꯛꯇꯗ ꯑꯦꯛꯁꯄ꯭ꯂꯦꯅꯔ ꯁꯅꯥꯁꯝꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤꯀꯣ, ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ꯫ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯀꯣꯏꯗꯕꯤꯗ ꯑꯗꯨꯝ ꯋꯥꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯤꯖꯔꯛꯑꯒꯦ, ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯥꯏ ꯅꯨꯄꯥꯅ ꯍꯜꯂꯛꯄꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯛꯄꯗꯒꯤ ꯃꯊꯥꯅ ꯉꯥꯎꯔꯕ ꯅꯨꯄꯤꯁꯤꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤꯅꯦꯕ, ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯦ꯫ ꯁꯤꯒꯤ ꯋꯥꯔꯤꯅꯦꯕ꯫ ꯇꯁꯦꯡꯅ ꯐꯖꯩ ꯅꯨꯄꯤꯁꯦ, ꯃꯥꯒꯤ ꯃꯁꯛꯇꯣ ꯇꯁꯦꯡꯅ ꯐꯖꯩ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ, ꯆꯞ ꯆꯥꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯆꯦꯜꯂꯦ ꯍꯥꯏꯇꯥꯔꯦ꯫ ꯍꯦꯛ ꯎꯕꯗ ꯌꯦꯡꯅꯤꯡꯗꯨꯅꯇ ꯂꯩꯕ ꯁꯛꯇꯝꯗꯣ ꯑꯗꯨꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯍꯥꯏꯗꯤ ꯉꯧꯔꯣꯛ ꯉꯧꯔꯗꯅ, ꯃꯁꯥ ꯃꯎ ꯁꯤꯠ ꯅꯥꯜꯂꯗꯅ, ꯃꯃꯥꯏꯅ ꯃꯔꯣꯜ ꯑꯃ ꯅꯥꯜꯂꯤꯕ, ꯃꯃꯤꯠꯅ ꯇꯔꯥꯎ ꯇꯔꯥꯎꯔꯗꯅ, ꯁꯦꯠꯂꯤ ꯆꯥꯔꯤꯕꯗꯨꯅ ꯃꯔꯣꯜ ꯑꯃ ꯄꯛꯆꯔꯤꯕ, ꯐꯅꯦꯛꯅ ꯆꯣꯟꯅ ꯁꯦꯠꯂꯤ, ꯐꯤꯗꯨ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯇꯨꯅ ꯖꯣꯝ ꯖꯣꯝ ꯏꯟꯖꯩ, ꯃꯁꯝꯗꯨ ꯁꯤꯠ ꯅꯥꯟꯅ ꯄꯨꯜꯂꯒ ꯃꯥꯒꯤ ꯃꯁꯛꯇꯨꯒ ꯃꯥꯅ ꯏꯟꯊꯣꯔꯛꯏꯕ ꯆꯥꯊꯣꯔꯛꯏꯕ ꯃꯌꯥꯝꯗꯨꯒꯗꯤ ꯌꯥꯝ ꯊꯤꯅ ꯃꯦꯠꯆꯤꯡ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯅꯤꯡꯒ ꯀꯥꯕꯗꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯅꯦꯕ꯫ ꯃꯥꯅ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯋꯥꯔꯤ ꯇꯧꯔꯛꯏꯁꯦ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯇꯥꯔꯦ꯫ ꯍꯥꯏꯖꯤꯅꯗꯤ ꯅꯨꯄꯤꯁꯤ ꯀꯔꯤꯒꯨꯝꯕ ꯃꯊꯥ ꯑꯃ ꯁꯥꯔꯦꯕ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯛ ꯐꯖꯃꯟꯈꯤꯕꯅ ꯈꯪꯕꯗꯤ ꯉꯝꯗꯕꯩ ꯋꯥꯅꯦꯕ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯔꯤꯅꯣꯅ ꯂꯤꯔꯛꯑꯀꯥꯟꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯑꯁꯨꯝꯅ ꯂꯤꯔꯤ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯦ, ꯃꯆꯥ ꯑꯃ ꯂꯩꯔꯦ꯫ ꯃꯥꯏ ꯅꯨꯄꯥꯅ ꯆꯍꯤ 30 ꯁꯨꯔꯦ꯫ ꯃꯥꯏ ꯅꯨꯄꯥꯗꯨ ꯃꯈꯣꯏ ꯏꯁꯥꯒꯤ ꯆꯦꯛ ꯍꯣꯟꯕ ꯒꯥꯔꯤ ꯊꯧꯏ꯫ ꯃꯌꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ, ꯑꯗꯨꯝ ꯆꯥꯡꯆꯠꯇ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯜꯂꯝꯃꯤ ꯃꯣꯏ ꯏꯃꯨꯡꯁꯤꯀꯣ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯜꯂꯛꯑꯒ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯥꯖꯗꯅ ꯅꯨꯡꯁꯤꯅꯔꯛꯑꯦꯕ ꯃꯥꯒꯤ ꯅꯨꯄꯥꯁꯦ꯫ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯏꯃꯨꯡ ꯀꯥꯏꯕꯁꯦ ꯇꯞ ꯇꯞꯅ ꯍꯧꯔꯛꯑꯦꯕ꯫ ꯀꯩꯗꯧꯕꯩꯁꯨ ꯀꯥꯏꯔꯛꯑꯣꯏꯗꯣꯏꯅꯣ? ꯌꯨꯝ ꯄꯥꯜꯂꯕꯅꯤ, ꯃꯆꯥ ꯂꯩꯔꯕꯅꯤ, ꯑꯗ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯕ ꯍꯜꯂꯛꯄꯤ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯦ ꯇꯥꯕꯗ ꯀꯩꯗꯧꯕꯩꯁꯨ ꯏꯃꯨꯡ ꯑꯗꯨ ꯃꯍꯤ ꯂꯥꯡꯉꯣꯏꯗꯣꯏꯅꯣ? ꯅꯨꯄꯤꯗꯨ ꯍꯦꯛ ꯀꯣꯏꯈꯤꯕꯗꯒꯤ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯁꯥꯟꯇꯤ ꯐꯪꯗꯕ ꯍꯥꯏꯕ ꯏꯃꯨꯡꯗꯣ ꯑꯗꯨꯝ ꯑꯣꯏꯔꯦꯕ꯫ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ꯫ ꯍꯥꯟꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ, ꯅꯨꯄꯥ ꯅꯨꯄꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯇꯥꯟꯅꯕꯒꯤ ꯔꯨꯝ, ꯑꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠꯁꯤ ꯑꯗꯨꯒꯨꯝꯕ ꯂꯣꯏꯅꯃꯛ ꯆꯦꯟꯖ ꯄꯨꯡꯇꯧ ꯇꯧꯈ꯭ꯔꯦꯕ꯫ ꯄꯨꯔꯥ ꯆꯦꯟꯖ, ꯍꯣꯜ ꯆꯦꯟꯖ ꯇꯧꯈ꯭ꯔꯦꯕ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯦ, ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ꯫ ꯏꯃꯨꯡꯒꯤ ꯈꯟꯗ꯭ꯔꯦ, ꯃꯥ ꯍꯧꯖꯤꯛ ꯃꯇꯨ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯒ ꯂꯩꯈ꯭ꯔꯦꯕ, ꯄꯥꯈꯪ ꯃꯆꯥ ꯑꯃꯒꯤ ꯇꯥꯏꯞꯇ꯫ ꯌꯨꯝꯗꯁꯨ ꯀꯌꯥ ꯂꯩꯇ꯭ꯔꯦ, ꯂꯩꯅꯤꯡꯗꯕ ꯐꯥꯎꯔꯦ꯫ ꯐꯣꯟ ꯇꯧꯅꯕ, ꯎꯅꯕ, ꯆꯠꯃꯤꯟꯅꯕ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦꯕ ꯉꯁꯥꯏꯒꯤ ꯍꯜꯂꯛꯄꯤ ꯅꯨꯄꯤꯁꯤꯒ꯫ ꯃꯊꯧꯗ ꯈꯣꯏꯖꯪꯗ꯭ꯔꯦ, ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧꯅꯤ ꯈꯪꯉꯛꯇ꯭ꯔꯦ꯫ ꯑꯗꯒꯤ ꯄꯩꯁꯥ ꯄꯤꯁꯜꯂꯛꯇ꯭ꯔꯦ, ꯍꯥꯟꯅ ꯄꯩꯁꯥ ꯐꯪꯉꯛꯄ ꯄꯤꯁꯜꯂꯝꯕꯗꯣ ꯏꯃꯨꯡ ꯆꯂꯥꯏꯅꯕ ꯑꯗꯨꯁꯨ ꯄꯤꯁꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯒꯤ ꯅꯨꯄꯤꯁꯤꯗ ꯃꯥꯒꯤ ꯍꯦꯛ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯗꯒ ꯋꯥ ꯊꯑꯣꯏꯅ ꯉꯥꯡꯕꯤꯗ꯭ꯔꯦ꯫ ꯌꯨꯝ ꯄꯥꯟꯕꯩ ꯍꯧꯅꯕ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯦꯕ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯆꯥꯁꯨ ꯂꯩ, ꯑꯅꯤꯅꯤ꯫ ꯉꯁꯥꯏꯒꯤ ꯃꯣꯏ ꯂꯩꯀꯥꯏꯗ ꯃꯌꯨꯝ ꯍꯜꯂꯛꯑ ꯂꯩꯔꯤꯕ ꯅꯨꯄꯤꯁꯦ ꯃꯆꯥꯁꯨ 2 ꯂꯩꯔꯤꯕꯅꯦꯕ, ꯅꯨꯄꯤꯅꯦꯕ꯫ ꯁꯤꯗꯅꯦꯕ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯄꯤꯕ ꯑꯋꯥꯕꯁꯦ, ꯅꯨꯄꯤꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯑꯦꯕ꯫ ꯅꯨꯄꯥꯅ ꯄꯤꯕ ꯅꯠꯇꯦꯕ, ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯄꯤꯕ ꯑꯋꯥꯕꯅꯦꯕ ꯁꯤꯗꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯜꯂꯤ, ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯗꯒꯤ ꯅꯨꯄꯤ ꯍꯜꯂꯛꯄꯤꯗꯨꯅ ꯍꯜꯂꯦꯕ꯫ ꯃꯕꯥꯅꯤ ꯀꯣꯏꯅꯔꯛꯏꯁꯤ ꯆꯍꯤ 2 ꯐꯥꯔꯦꯕ, ꯍꯜꯂꯛꯄꯤꯁꯤꯒ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯀꯣꯏꯅꯔꯛꯏꯁꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯪꯕ ꯌꯥꯗꯦ, ꯍꯪꯉꯛꯀꯅꯨ, ꯑꯩꯗꯤ ꯌꯨꯗ ꯊꯛꯑꯒ ꯂꯩꯔꯗꯝꯅꯤ ꯑꯗꯨꯝ ꯍꯥꯏ꯫
ꯅꯨꯄꯤꯁꯤꯅ ꯋꯥ ꯑꯃ ꯍꯥꯏꯕꯒ ꯍꯪꯉꯛꯑꯅꯨ, ꯃꯉꯣꯟꯗ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯕ ꯍꯪꯉꯛꯀꯅꯨ ꯑꯩꯗꯤ ꯌꯨꯗ ꯊꯛꯑ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ. ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯅ ꯃꯥꯁꯦ ꯃꯤꯉꯣꯟꯗ ꯌꯣꯜꯂꯤ, ꯅꯨꯄꯤ ꯀꯣꯏꯅ ꯁꯟꯗꯣꯛꯑꯦꯅ ꯁꯥꯎꯕ ꯁꯥꯖꯟꯅꯕꯗꯣ, ꯑꯗꯨꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯃꯥꯁꯦ ꯍꯪꯉꯛꯀꯅꯨ ꯑꯗꯨꯒꯤ ꯃꯔꯝꯗꯅ ꯃꯥꯒꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯑꯃ ꯊꯤꯕꯗꯣ, ꯑꯗꯨꯅꯦꯕ ꯇꯧꯔꯤꯁꯦ. ꯅꯨꯄꯥꯁꯤꯅ ꯈꯠꯅꯕꯗ ꯍꯧ ꯂꯩꯔꯤꯕ ꯃꯉꯣꯟꯁꯦ ꯅꯨꯄꯤꯁꯤꯗ. ꯑꯗꯨꯅ ꯅꯨꯄꯤꯁꯤꯁꯨ ꯃꯁꯥ ꯈꯛꯇ ꯇꯦꯟꯁꯟ ꯀꯥꯖꯔ ꯇꯣꯛꯑꯦ, ꯋꯥꯔꯦ. ꯑꯗꯨꯅ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦꯅ ꯂꯩꯔꯦ. ꯃꯥꯁꯨ ꯃꯤꯅ ꯍꯥꯏꯕꯗꯤ ꯈꯪꯉꯛꯄꯅꯦꯕ, ꯃꯥꯅ ꯍꯥꯟꯅ ꯈꯪꯉꯝꯗꯦ. ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯊꯤꯒꯠꯂꯨꯕꯗ ꯆꯨꯝꯃꯝꯃꯦ. ꯑꯗꯤ ꯅꯨꯄꯥꯁꯤꯅ ꯊꯦꯡꯅ ꯁꯨꯝ ꯍꯜꯂꯛꯄꯁꯤꯗ ꯉꯍꯥꯟꯈꯩ ꯇꯧꯔꯝꯗꯕ ꯄꯣꯠ ꯑꯃ ꯆꯦꯟꯖ, ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯑꯍꯣꯡꯕ ꯂꯥꯛꯄꯗ ꯈꯇꯪꯗꯤ ꯈꯪꯐꯝ ꯊꯣꯛꯏꯗꯅ. ꯑꯗꯨ ꯁꯨꯝ ꯊꯤꯒꯠꯂꯨꯕꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯀꯣꯏꯅꯔꯝꯃꯦ ꯍꯥꯏꯕꯁꯦ ꯃꯥꯁꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦꯕ. ꯑꯗꯨꯒ ꯑꯍꯤꯡꯒꯥꯁꯦ ꯃꯣꯔꯦꯗ ꯑꯍꯤꯡ ꯃꯃꯥꯟꯅꯕꯒ ꯂꯦꯛꯃꯤꯟꯅꯔꯤꯒ ꯍꯥꯏꯔꯒ ꯍꯜꯂꯛꯇꯕꯤ, ꯌꯨꯝꯗꯒ ꯑꯍꯤꯡ ꯂꯦꯛꯇꯕꯤ, ꯃꯃꯥꯟꯅꯕꯤ ꯅꯨꯄꯤꯗꯨꯒ ꯃꯣꯏ ꯆꯠꯂꯤ, ꯃꯣꯏꯅꯗꯤ ꯆꯠꯇꯦ ꯍꯥꯏ. ꯑꯗ ꯁꯤꯐꯥꯏ ꯑꯣꯏꯕ ꯃꯤꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯍꯥꯏꯗꯦ, ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕꯅꯤꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯗꯨ ꯍꯥꯏꯔꯗꯤ ꯂꯩꯔꯅꯤꯅ ꯀꯣꯛ ꯂꯩꯁꯤꯜꯂꯛꯑꯣ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯩ ꯅꯣꯏꯅ ꯕꯗꯅꯥꯝ ꯄꯤꯔꯕꯅꯤꯅ, ꯅꯨꯄꯥꯁꯤꯒ ꯑꯩ ꯀꯣꯏꯁꯨ ꯀꯣꯏꯅꯗꯅ ꯀꯣꯏꯅꯩꯅ ꯕꯗꯅꯥꯝ ꯄꯤꯔꯕꯅꯤꯅ ꯑꯩꯗꯤ ꯕꯗꯅꯥꯝꯗꯣ ꯃꯥꯡꯕ ꯌꯥꯗꯕꯅꯤꯅ ꯂꯩꯁꯜꯂꯛꯀꯗ꯭ꯔꯥ ꯀꯤꯕꯒꯤ ꯅꯨꯄꯤꯔꯣꯝꯗꯗꯤ ꯍꯥꯏꯗꯦꯕ. ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯀꯤꯖꯗꯅ, ꯂꯩꯁꯜꯂꯛꯀꯗ꯭ꯔꯥ ꯄꯥꯈꯠꯆꯗꯅ, ꯃꯤ ꯑꯇꯩ ꯃꯥꯅ ꯍꯥꯏꯗꯕꯤꯗ ꯃꯥꯅ ꯃꯤ ꯑꯇꯩꯗ ꯑꯣꯏꯅ ꯍꯥꯏꯍꯟꯕꯤꯗꯣ, ꯑꯗꯨꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ. ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯗ ꯍꯪꯉꯨꯔꯀꯥꯟꯗꯗꯤ ꯀꯣꯏꯅꯗ꯭ꯔꯦ ꯍꯦꯛꯇ ꯍꯥꯏꯔꯛꯄ. ꯀꯣꯏꯅꯗ꯭ꯔꯦ, ꯆꯠꯃꯤꯟꯅꯗ꯭ꯔꯦ, ꯆꯠꯃꯤꯟꯅꯕ ꯂꯦꯞꯇ꯭ꯔꯦ, ꯆꯠꯃꯤꯟꯅꯕ ꯂꯦꯞꯄꯦ ꯍꯥꯏꯔꯒ ꯁꯣꯝꯗꯗꯤ ꯆꯠꯃꯤꯟꯅꯕꯗꯤ ꯁꯨꯡꯂꯦꯞꯇꯤ ꯂꯦꯞꯇꯕ. ꯑꯎꯕ ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ. ꯑꯗꯨꯒ ꯆꯠꯃꯤꯟꯅꯍꯧꯋꯤꯅꯦ, ꯃꯥꯒ ꯑꯗ ꯂꯩꯍꯧꯋꯤꯅꯦ, ꯑꯗꯨꯗ ꯂꯩꯍꯧꯋꯤꯅꯦ ꯁꯤ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯄꯥꯎꯁꯦ ꯇꯝꯃꯛꯄ. ꯑꯗꯨ ꯅꯨꯄꯤꯁꯤ ꯃꯊꯥꯅ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ. ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯃꯥꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯑꯒ ꯅꯨꯄꯤ ꯑꯃꯗ ꯉꯥꯎꯈꯤꯕ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯅꯨꯄꯤꯒꯤ ꯊꯃꯣꯏꯅ ꯆꯥꯛꯑꯣꯏꯗꯒꯦ? ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯀꯅꯥꯅ ꯆꯥꯛꯑꯣꯏꯗꯒꯦ? ꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ, ꯊꯃꯣꯏ ꯊꯨꯒꯥꯏꯕꯅꯦꯕ. ꯃꯥꯏ ꯅꯨꯄꯥꯒꯤ ꯀꯥꯔꯁꯤꯗ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩꯁꯦ ꯑꯗꯨꯝ ꯄꯥꯎ ꯂꯥꯛꯑꯦ. ꯅꯨꯄꯤꯗꯨ ꯄꯨꯐꯝ ꯐꯝꯃꯦ ꯍꯥꯏ, ꯃꯣꯏꯒꯤ ꯃꯣꯏ ꯂꯝꯗꯨꯒꯤ ꯕꯖꯥꯔꯗ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯌꯣꯟꯕꯒꯤꯀꯣ. ꯑꯗꯩ ꯕꯖꯥꯔꯗꯒꯤ ꯌꯣꯟꯅꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯧꯗꯕ ꯆꯠꯄꯁꯦ ꯃꯥꯏ ꯅꯨꯄꯥꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯤ. ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯄꯤꯁꯤꯒꯤꯗ ꯑꯗꯨꯝ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯂꯩ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯑꯦꯇꯦꯟꯁꯟ ꯄꯤ ꯂꯩꯔꯕ. ꯄꯩꯁꯥꯗꯒꯤ ꯅꯨꯡꯁꯥꯗꯒꯤ ꯑꯗꯩ ꯀꯤꯌꯔ ꯂꯧꯕꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯅꯥꯊꯩꯔꯝꯃꯒ ꯍꯜꯂꯛꯄꯤꯁꯤꯒꯤꯗꯃꯛꯇ ꯂꯣꯏꯅꯃꯛ ꯇꯧ ꯂꯩꯔꯕ. ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯁꯥꯎꯅꯤꯡꯃꯟꯗꯅ, ꯃꯤꯅ ꯁꯨꯝ ꯍꯥꯏꯕꯁꯤ ꯄꯦꯜꯂꯛꯇꯗꯅ ꯃꯥꯁꯦ ꯃꯁꯥ ꯆꯠꯂ ꯍꯥꯏꯒꯦꯅ ꯍꯥꯏꯕꯗ ꯃꯥꯅ ꯂꯥꯟꯖꯔꯦ, ꯂꯩꯔꯔꯣꯏ ꯍꯥꯏꯔꯛꯑꯦ ꯉꯁꯥꯏꯒꯤ ꯍꯜꯂꯛꯄꯤꯁꯤꯅ. ꯑꯗꯨꯗꯩ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯑꯦ. ꯑꯩꯅ ꯃꯤꯉꯣꯟꯗ ꯁꯟꯗꯣꯛꯏ, ꯑꯗꯨꯅ ꯂꯩꯅꯤ, ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯎ ꯍꯥꯏꯌꯦꯅ. ꯉꯁꯥꯏ ꯃꯥꯅ ꯆꯠꯂꯨꯀꯥꯟꯗꯗꯤ ꯂꯩꯔꯔꯣꯏ, ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ, ꯂꯥꯜꯂꯦ ꯍꯥꯏꯔꯛꯄꯗꯣ, ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯎꯁꯤꯠꯇꯕꯒꯤ ꯆꯥꯡꯁꯦ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯤꯜꯂꯛꯑꯒ ꯅꯪꯅ ꯀꯣꯏꯅꯩꯅ ꯁꯟꯗꯣꯛꯑꯕꯅꯤꯅ ꯑꯩꯗꯤ ꯂꯩꯔꯅꯤ, ꯅꯪ ꯅꯨꯄꯥꯁꯤꯗ ꯂꯩꯔꯅꯤ ꯀꯥꯏꯅ ꯙꯝꯀꯥꯒ ꯇꯧꯁꯤꯜꯂꯛꯄꯗꯣ, ꯑꯗꯨꯅꯦꯕ ꯇꯧꯔꯛꯏꯁꯦ ꯅꯨꯄꯤꯁꯤꯅ, ꯍꯜꯂꯛꯄꯤꯁꯤꯅ. ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯎ ꯀꯥꯏꯅ ꯆꯦꯂꯦꯟꯖꯀ ꯇꯧꯁꯟꯕꯤꯅꯦꯕ ꯃꯥꯅ. ꯃꯗꯨ ꯍꯥꯏꯅꯈꯤꯕꯗꯨ ꯊꯥ 2 ꯐꯥꯔꯦ. ꯃꯥꯅ ꯑꯩ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯔꯛꯄ, ꯑꯗꯨꯗꯩ ꯑꯩꯅ ꯑꯃꯨꯛ ꯇꯧꯕꯅꯤ. ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯑꯗꯨꯝ ꯇꯧꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯁꯤꯅꯦꯕ. ꯑꯗꯨ ꯀꯩꯒꯤꯅೋ ꯁꯨꯝ ꯍꯪꯕꯅꯦꯕ ꯅꯨꯄꯤꯁꯤꯅ ꯁꯥꯎꯔꯕꯅꯤꯅ. ꯐꯣꯟꯁꯨ ꯁꯨꯝ ꯇꯧꯔꯔꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯧꯔꯛꯄ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯒꯤ. ꯑꯩ ꯅꯨꯄꯥꯅ ꯇꯧꯔꯛꯑꯁꯨ ꯅꯪ ꯄꯥꯏꯕꯤꯔꯅꯨ, ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯃꯥꯏ ꯃꯆꯥ ꯃꯁꯨ ꯂꯩꯔꯕꯅꯤ, ꯃꯥꯁꯦ ꯄꯥꯈꯪ ꯅꯠꯇꯦ, ꯑꯗꯨꯁꯨ ꯂꯩꯀꯥꯏꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯅꯪ ꯂꯣꯏ ꯈꯪꯉꯤꯕ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏ ꯈꯪꯉꯤꯕ ꯉꯥꯛꯇꯅꯤ, ꯂꯩꯀꯥꯏ ꯃꯁꯦꯟꯅꯤ,
ꯅꯪ ꯑꯗꯨꯅ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯑꯣꯅ ꯅꯨꯄꯤꯁꯤꯅ ꯀꯌꯥꯔꯛ ꯍꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯩꯑꯕ ꯅꯨꯄꯤꯁꯤꯗ. ꯑꯗ ꯅꯨꯄꯤꯁꯤꯅ ꯉꯝꯕꯩ ꯆꯥꯡꯁꯦ ꯅꯣꯏꯅ ꯀꯣꯏꯅꯩꯅ ꯁꯟꯗꯣꯛꯑꯕꯅꯤꯅ ꯑꯩꯗꯤ ꯅꯨꯄꯥꯁꯤꯗ ꯂꯩꯇꯕ ꯉꯝꯃꯔꯣꯏ, ꯂꯩꯅꯤ ꯁꯤꯅꯦꯕ. ꯅꯨꯄꯤꯁꯤꯅꯗꯤ ꯃꯥꯏ ꯅꯨꯄꯥꯗ ꯐꯨ ꯆꯩꯗꯅ ꯋꯥꯔꯛꯄ ꯌꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯃꯥꯁꯤꯅ ꯑꯗꯒꯤ ꯅꯨꯄꯥꯁꯤꯅ ꯇꯣꯉꯥꯟꯅ ꯁꯤꯝꯒꯥꯁꯦ ꯁꯤꯡꯀꯠꯂꯛꯄ, ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯁꯤꯝ ꯁꯤꯟꯖꯟꯅꯕ, ꯐꯣꯟ ꯇꯧꯅꯗ꯭ꯔꯦꯒ ꯍꯥꯏꯔꯒ ꯍꯥꯏꯕ ꯌꯥꯅꯕ ꯁꯤꯝꯒ ꯁꯤꯟꯅꯕ, ꯑꯗꯨꯒꯨꯝꯕꯅꯦꯕ ꯇꯧꯔꯛꯏꯁꯦ. ꯑꯗꯨꯒ ꯉꯔꯥꯡ ꯇꯧꯔꯛꯏ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ, ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯣꯏꯔꯣꯝꯗ ꯑꯩ ꯅꯨꯄꯥꯒ ꯃꯥꯒꯁꯦ ꯆꯦꯜꯂꯦꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ, ꯅꯈꯣꯏꯅ ꯁꯟꯗꯣꯛꯄꯅꯦꯅ. ꯑꯗꯩ ꯍꯜꯂꯛꯄꯤ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯜꯂ ꯍꯥꯏꯔꯛꯏ, ꯅꯪꯅ ꯁꯟꯗꯣꯛꯄꯗꯒꯤ, ꯅꯣꯏ ꯑꯃ ꯁꯟꯗꯣꯛꯄꯗꯒꯤ ꯅꯪ ꯅꯨꯄꯥꯒ ꯑꯩꯒ ꯆꯦꯜꯂꯦꯅ ꯑꯩꯈꯣꯏꯔꯣꯝꯗ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ, ꯁꯤ ꯅꯣꯏꯅ ꯊꯣꯛꯍꯟꯕꯅꯦꯅ. ꯑꯗ ꯅꯨꯄꯤꯁꯤꯅ ꯊꯤꯅ ꯉꯥꯡꯉ ꯊꯝꯈ꯭ꯔꯦꯕ. ꯑꯗꯨꯒꯨꯝꯕ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨꯅ. ꯑꯗꯨꯅꯤ. ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯅ ꯉꯥꯡꯕꯗꯒꯤ ꯆꯦꯟꯗꯕꯅꯤ ꯍꯥꯏ. ꯃꯣꯏ ꯆꯦꯜꯂꯁꯦꯅꯗꯤ ꯈꯟꯅꯔꯝꯕꯖꯥꯠꯅꯤ. ꯑꯗꯩꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯅ ꯉꯥꯡꯕꯗꯒꯤ ꯆꯦꯟꯗꯕꯅꯤ ꯍꯥꯏ. ꯅꯨꯃꯤꯠꯇꯨ ꯑꯩꯒ ꯈꯠꯅꯔꯒ ꯊꯣꯛꯈꯤꯕꯅꯤ. ꯅꯨꯃꯤꯠꯁꯦ ꯃꯥꯏ ꯅꯨꯄꯤꯁꯤꯒ ꯅꯨꯄꯤꯁꯤ ꯃꯇꯥꯡꯗ ꯈꯟꯅꯔꯒ ꯀꯣꯏꯗꯦ, ꯎꯅ ꯆꯠꯇꯦ ꯈꯟꯅꯔꯒ ꯊꯣꯛꯈ꯭ꯔꯒ ꯆꯦꯜꯂꯒꯦꯅꯗꯤ ꯊꯣꯛꯄ. ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯥꯝꯅꯔꯒ ꯏꯔꯥꯡ ꯊꯣꯛꯂꯛꯀꯅꯤ, ꯏꯃꯨꯡ ꯀꯥꯏꯅꯔꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯦꯝꯖꯤꯜꯂꯒ ꯆꯦꯟꯈꯤꯗꯦꯕ ꯅꯨꯃꯤꯠꯇꯨꯗꯀꯣ. ꯅꯨꯃꯤꯠꯇꯨꯗ ꯃꯥꯏ ꯅꯨꯄꯥꯗꯤ ꯍꯜꯂꯛꯇ꯭ꯔꯦ, ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ. ꯑꯗꯨꯅ ꯅꯨꯄꯤꯁꯦ ꯄꯥꯈꯠꯃꯟꯗꯅ ꯅꯨꯄꯤꯗꯨꯗ ꯀꯩꯅꯣꯝ ꯍꯪꯖꯤꯜꯂꯒ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗꯨꯗ ꯅꯨꯄꯤꯗꯨꯗ ꯂꯩꯍꯧꯋꯤ ꯍꯥꯏꯌꯦꯅ ꯅꯨꯄꯤꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣꯅ ꯆꯦꯛ ꯇꯧꯍꯟ ꯆꯠꯄ ꯍꯥꯏꯇꯥꯔꯦ. ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ, ꯊꯦꯡꯉꯕꯣ, ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯃꯥ ꯀꯣꯏꯅꯔꯤꯕ ꯍꯜꯂꯛꯄꯤꯗꯨꯁꯨ ꯃꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯑꯗ ꯄꯥꯎ ꯂꯧꯍꯜꯂꯦꯅ ꯍꯥꯏ. ꯑꯗꯨꯗ ꯅꯨꯄꯤꯗꯨꯗꯤ ꯂꯩꯍꯧꯋꯤ ꯍꯥꯏ. ꯆꯦꯟꯗꯅ ꯋꯥꯏ ꯈꯔ ꯁꯪꯉꯦ. ꯆꯦꯜꯂꯝꯗꯕꯗ ꯅꯨꯄꯤꯗꯣ ꯋꯥꯏ ꯈꯔ ꯁꯪꯖꯕꯗꯨꯅꯦꯕ. ꯄꯨꯡ 9 ꯐꯥꯎ ꯀꯛꯆꯤꯡꯗ ꯂꯩꯃꯤꯟꯅꯩ ꯍꯥꯏ. ꯅꯨꯄꯤꯁꯤꯅ ꯑꯩ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯌꯧꯅꯕꯅꯤ, ꯆꯦꯜꯂꯅꯤ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ. ꯑꯗꯨꯅ ꯆꯦꯜꯂꯅꯤ, ꯂꯩꯀꯥꯏꯁꯤꯗ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ. ꯃꯕꯥꯅꯤ ꯀꯣꯏꯅꯕꯁꯤ ꯂꯣꯏ ꯈꯪꯅꯩ ꯂꯩꯀꯥꯏꯅꯁꯨ ꯃꯣꯏꯅꯤ ꯃꯔꯤ ꯂꯩꯅꯕꯁꯤ ꯂꯣꯏ ꯈꯪꯅꯔꯕ ꯖꯥꯠꯅꯦꯕ. ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ, ꯑꯩꯅꯁꯨ ꯌꯥꯅꯕ ꯆꯠꯂꯤ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯅꯦꯝ ꯏꯀꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤ, ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ. ꯃꯈꯣꯏꯅ ꯌꯥꯕꯤꯕꯒꯤ ꯃꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯉꯝꯗꯕꯅꯤ. ꯃꯅꯦꯝ ꯃꯀꯨꯁꯤꯅ ꯐꯝꯍꯟꯕꯒꯤ, ꯅꯪ ꯅꯨꯄꯤ ꯆꯦꯜꯂꯛ ꯇꯥꯔꯒꯗꯤ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯅꯪ ꯏꯃꯨꯡꯁꯤꯗꯒꯤ ꯔꯥꯏꯠ ꯅꯪ ꯃꯨꯊꯠꯀꯅꯤꯅ ꯃꯅꯦꯝ ꯃꯀꯨꯅ ꯃꯃꯧ ꯅꯨꯄꯤ ꯂꯩꯔꯤꯁꯤꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠꯇ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯄꯤꯁꯦ ꯆꯦꯟꯕ ꯉꯝꯗꯗꯅ ꯂꯩꯕꯅꯦꯕ. ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯑꯁꯨꯝꯅ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯄꯤꯕꯁꯦ ꯅꯨꯄꯤꯗ ꯑꯗꯨꯝ ꯄꯤꯒꯜꯂꯦꯕ. ꯑꯗꯨꯅ ꯅꯨꯄꯤꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ꯫